ꯊꯥꯏꯅ ꯃꯇꯝ ꯑꯃꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯅꯨꯡꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯊꯦꯡꯅꯔꯨꯗꯨꯅ ꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯑꯋꯥꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯃꯦꯔꯥꯖꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯑꯁꯨꯝ ꯁꯟꯗꯣꯛꯅꯈꯤꯕꯅ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤ ꯄꯨꯌꯥꯝꯅꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯆꯤꯡꯈꯣꯡ ꯇꯝꯅ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯅ ꯏꯟꯅꯔꯤ꯫ ꯄꯨꯌꯥꯝꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯗꯕ ꯃꯤꯍꯥꯠ ꯑꯁꯤꯅ ꯄꯨꯌꯥꯝꯅꯨ ꯌꯥꯝꯅ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯒꯤ ꯊꯃꯣꯏꯗꯁꯨ ꯃꯄꯥꯕꯨ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯖꯈꯤ꯫ ꯂꯃꯟ ꯈꯨꯝꯅꯅꯕꯁꯨ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯝꯅꯃꯛ ꯇꯠꯈꯤꯕꯅ ꯄꯥꯝꯕꯩ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯨꯌꯥꯝꯅꯨ ꯃꯇꯝ ꯑꯃꯗ ꯖꯒꯣꯏ ꯏꯁꯩꯕꯨ ꯇꯧꯔꯛꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯍꯩꯖꯕ ꯖꯒꯣꯏ ꯏꯁꯩꯁꯤꯡ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯥꯛꯇꯨꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯪꯈꯣꯟꯅ ꯇꯝꯕꯤꯕ ꯑꯁꯤꯅ ꯆꯟꯗ꯭ꯔꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯖꯒꯣꯏ ꯏꯁꯩꯗ ꯉꯥꯎꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯃꯇꯝ ꯐꯅ ꯌꯥꯝꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯟꯗ꯭ꯔ ꯄꯥꯈꯪ ꯃꯄꯨꯡ ꯍꯥꯏꯕꯗꯨ ꯐꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯐꯥꯎꯕ ꯆꯠꯇꯨꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯏꯁꯩꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯩ ꯁꯩꯐꯝ ꯈꯨꯗꯤꯡꯗ ꯖꯒꯣꯏ ꯀꯥꯡꯈꯨꯠ ꯈꯨꯗꯤꯡꯗ ꯆꯟꯗ꯭ꯔꯕꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯅꯔꯝꯗꯦ꯫ ꯃꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯆꯟꯗ꯭ꯔꯗꯨ ꯖꯒꯣꯏ ꯏꯁꯩꯒꯤ ꯂꯝ ꯑꯁꯤꯗ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯋꯥꯉꯝꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯋꯥꯉꯝꯕꯅ ꯏꯁꯩ ꯁꯛꯄ ꯆꯟꯗ꯭ꯔꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯃ ꯑꯉꯝ ꯑꯊꯧ ꯂꯩꯃꯁꯤꯡ ꯑꯃꯗꯤ ꯃꯆꯥ ꯃꯁꯨ ꯀꯌా ꯑꯃꯅ ꯄꯨꯟꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯁꯚꯥ ꯃꯌꯥꯏꯗ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯦꯡꯂꯧꯁꯛ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯊꯤꯜ ꯅꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯧ ꯋꯥꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯁꯅꯥꯅꯤ꯫ ꯇꯝꯐꯥ ꯁꯅꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯂꯣꯏꯔꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯝꯐꯥ ꯁꯅꯥꯁꯨ ꯆꯠꯄ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯇꯝꯐꯥ ꯁꯅꯥꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯖꯍꯧꯏ꯫ ꯅꯤꯡꯊꯧꯅ ꯆꯟꯗ꯭ꯔꯒꯤ ꯖꯒꯣꯏ ꯏꯁꯩ ꯍꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯖꯔꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩꯒꯤ ꯐꯝꯊꯣꯜ ꯑꯆꯧꯕ ꯑꯃ ꯄꯤꯕꯤꯗꯨꯅ ꯐꯝꯊꯣꯜ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯗꯨꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯕꯗꯤ ꯐꯪꯗ꯭ꯔꯤ꯫ ꯆꯟꯗ꯭ꯔꯁꯨ ꯃꯄꯥꯜꯊꯣꯡꯗ ꯎꯠꯊꯣꯛꯇꯕ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇ ꯊꯤꯖꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯃꯅ ꯃꯇꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯑꯁꯤ ꯅꯨꯄꯤꯅ ꯅꯝꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯌꯥꯝꯅꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯖꯒꯣꯏ ꯇꯝꯕꯤꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯥꯠꯂꯤꯕꯁꯦ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯁꯛꯂꯦ, ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯈꯨꯝꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯕ ꯍꯧꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯩꯅ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯆꯪꯂꯨꯒꯅꯤ? ꯐꯔꯦ, ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯥꯖꯤꯟꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ꯫ ꯏꯆꯥꯅꯨꯄꯥꯕꯨ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯤꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯌꯧꯅꯅꯕ ꯊꯥꯖꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯌꯥꯝꯅꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯖꯒꯣꯏ ꯇꯝꯕꯤꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯖꯒꯣꯏ ꯏꯁꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔ, ꯉꯁꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯒꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨ ꯍꯥꯠꯈꯤꯕꯗꯣ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ?
Napabu hatkibagi laman ado macha nangna singgadabani. Imana tambiriba jagoi isai asibu nangna phaunanaba sabatai. Konung manungda changduna phamthol ama painanaba hotnabatai. Nangna konung manungda changba ngamlabadi makhoigi maraktagi napagi likhun soidana thiba phangani. Mase nama aigi achetpa thajabani. Asumna haibiba asina maram oiraga Chandrasu mapa hatkibagi laman adubu khumge haina khanduna jagoi isaibu yamna thawai yauna tauki. Haujikti masigi lamda yamna haithoi singthoiba haibadu oire. Konung manung asida jagoi isagi oiba phamthol ama paiba hauri. Matam asidadi mahakna yamna kupna angambasingi pukchelbu yengthoknaba hotnarami. Ningthau wangamba asi nupi manga lolami. Marisuba nupi Mem Sanagi machanupi pungkak chawba ama leirami. Machanupi Langlenga manesi ibemma Tampha Sanagasi matam ayambada loinarami. Tampha Sanasu Langlenbu yamna luna tawzarami. Aduga Mem Sanagi haurakpham lamdam aduga puyamnuga lamdam pulle. Mem Sanana luhongba matamda luhongbagi isai Chandrana sakhibani. Chandraso angang oiringaidagi hauna leikaigi mache oiriba Mem Sanaga khara khara kauna ngangnarakhibani. Nongmagi numit asida Chandrana ningthogi mari suba laima oiriba mache Mem Sanagi manakta chatlame. Mem Sanana mopabusu ka amada famhalle. Mem Sanagi manakta machanupi Langlen sulairi. Chandrana mana purakpa phi mayom adu kisi thoktuna madudagi kabok khoidum ama lauthoraktuna Langlen dapi. Langlena kabok adubu lauduna hauna charami aduga mapalda thokhirami. Mem Sanana Chandrada yengduna hairai. Chandra, nangna igida changlakpabu kari leirabagi asum lakpro. Iche, aigise karigumba wafam amagi. Hayune kari wafamno. Wafamase ai hekta hairagi. Iche ni khanduna hangoidana haijagadoribani. Iche na naupa aigi masigi matengsi matangdi thobidaba yadre. Kari matengbuno kohe hayudana. Asum tawbuni iche. Tampha Sanase aigi thamoina yamna khoidarure. Tasengna mabu aina nungsirure. Mahaka unanaba ichena mukta sinbiyo. Wafam asida Mem Sanadu noktuna hairai. Haima. Aikhoi Tampha Sanabura. Hoi ichena kaubigi. Asi hairaga machanupi Langlenbo kausinduna pakhon tharami. Langlen nene sido imana kawi amukta lao haina hairucho. Hoi ma. Asi hairaga Langlen amuk mapanda thuna thokhirami. Chandradi mabukningda haraubuna loikre. Langlen amane sigi kada changduna kaurami. Inesiye imana thuna lao haina kahowi. Aibu kahowi haiba. Karigini haibage. Langlen na makuta paiduna puragliba kabok machet adubu uttuna hairami. Nupa mala hawi nahamo isai sakpa jagoi sabado tu mana piba kabokni aina jaisi lao jase. Langlen gi wafam ase tabada Tampha Sanagi pukningda khalli. Nahangi isai sakpa nupado haiba. Mahakna karigi inamsigi manakta laiba. Asi khanna Langlenna magi makhut chingduna makhoi ani makhoigi ka tamna lakminarami. Tampha Sana nupa adu ubada masada karigumba ama phawbagumna ikoi koibagumna tawri. Mem Sanana Tampha Sanabu yengduna hairai. Tampha sida phamula o. Tampha Sana changsinduna phamthai Langlen su phamli. Mem Sanana hairai. Laikagi ipwani mamingna Chandra. Nangsu khanglamganida. Konunga sida jagoi isaigi achauba phamthol pairiba misak aduni. Mana nanga karigumba wari ama sananingba mali. Adugi inamsinane nangbu kaubani. Nakhoi ani ngahakta phamlom ko inamsi chananaba khara thaurang tawbiruge. Machanupi Langlenda amuk yengduna makha tarai. Langlen lao. Asi hairaga machanupi Langlenbu puthoktuna thokhirami. Chandra masado punsigi ahanbaga oibaga amukasu hena ikaiba phawi. Aduba ikaiba pumba adu khangjinduna nungsibagi wahai asi haihaurage haina khalli. Mahakna asumna khonglei thujilakliba amade Tampha Sanabu hena apamba phawriba asigi thonganba maram ama lei. Maram adudi mahakna karigumba ningthaugi machalnupi Tampha Sanaga nungsimari leinaba taragade mahakna khangdaba konung manunggi oiba wafam kaya ama Tampha Sanagi mafamdagi khangba ngamlagani.
ꯑꯃꯗꯤ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯤꯈꯨꯟ ꯑꯗꯨ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯆꯟꯗ꯭ꯔꯅ ꯇꯝꯐꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯆꯟꯗ꯭ꯔ, ꯏꯁꯩ ꯁꯛꯄ ꯆꯟꯗ꯭ꯔ, ꯑꯩꯅ ꯁꯣꯝꯕꯨ ꯎꯖꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯎꯔꯨꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯗꯤ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯍꯥꯛꯇꯤ꯫ ꯌꯦꯡꯗꯨꯅꯇ ꯂꯩꯕꯅ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇ ꯊꯥꯡꯖꯤꯜꯂꯛꯂꯕꯅꯤ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ"꯫ ꯇꯝꯐꯥꯁꯅꯥꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯑꯗꯣꯝꯒꯨꯝꯕ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯃꯗ ꯂꯥꯟꯅ ꯂꯧꯔꯨꯕꯒꯤ ꯏꯊꯤꯛ ꯂꯩꯖꯗꯦ꯫ ꯑꯩꯕꯨ ꯎꯅꯅꯤꯡꯕꯕꯨ ꯀꯔꯤ ꯋꯥꯐꯝ ꯂꯩꯕꯒꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ"꯫ "ꯋꯥꯐꯝ ꯑꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ, ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯒ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯅꯅꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ, ꯊꯃꯣꯏ ꯃꯥꯅ ꯇꯠꯇꯅ ꯏꯟꯁꯤꯟꯗꯨꯅ꯫ ꯋꯥꯐꯝ ꯑꯁꯦ ꯅꯐꯝꯗ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯃꯁꯤꯈꯛꯅꯤ, ꯑꯩꯅ ꯄꯥꯝꯖꯕ ꯑꯁꯤꯅ ꯄꯥꯎꯈꯨꯝꯅꯤ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯑꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕ"꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯈꯣꯡꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛꯆꯩ, ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯄꯥꯈꯪ ꯃꯥꯕꯨ ꯂꯣꯟꯅ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ, ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯦꯛꯇ ꯄꯥꯎꯈꯨꯝꯂꯨꯒꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯏꯀꯥꯏꯊꯤꯕ ꯍꯥꯏꯕ ꯑꯗꯨꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯊꯃꯣꯏꯗ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯐꯥꯎꯔꯦ, ꯑꯗꯨꯕꯨ ꯃꯔꯧ ꯂꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯄꯥꯛꯂꯕ ꯏꯔꯦꯟ ꯏꯌꯥꯏꯗ ꯏꯊꯟꯇꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕꯗ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯇꯣꯜꯂꯕ ꯑꯩꯒꯤ ꯃꯄꯣꯛꯅꯤ꯫ ꯃꯄꯣꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯥꯕ ꯈꯣꯏꯃꯨ ꯀꯌꯥ ꯑꯃ ꯄꯥꯏꯔꯛꯂꯤꯕ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯕꯨ ꯃꯤꯄꯥꯏꯕꯅ ꯂꯩꯔꯥꯡ ꯂꯩꯍꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯗꯣ ꯄꯂꯦꯝ ꯏꯃꯥꯒ ꯁꯦꯂꯨꯡꯕꯒꯤꯗ ꯆꯠꯀꯗꯕ ꯂꯩꯕꯅꯤ, ꯃꯇꯝꯁꯨ ꯌꯧꯔꯤ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯁꯅꯥ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯦꯝ ꯁꯅꯥꯅ ꯃꯈꯨꯠꯇ ꯍꯩ ꯑꯃꯦꯠꯄ ꯌꯥꯎꯕ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯨꯡꯗꯅ ꯂꯥꯡꯂꯦꯟꯅ ꯏꯟꯅꯔꯛꯏ꯫ ꯃꯦꯝ ꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ"? "ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ"꯫ "ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯍꯥꯏꯕꯨ ꯍꯥꯏꯈ꯭ꯔꯕꯔꯣ"? "ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯗꯣ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯦ"꯫ "ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯦ ꯍꯥꯏꯕ? ꯑꯗꯣ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯆꯠꯈꯤꯒꯦ"? "ꯃꯣꯃꯣ ꯅꯣꯛꯑꯒ ꯆꯦꯟꯊꯣꯛꯈꯤꯕꯅꯤ"꯫ "ꯑꯣ, ꯑꯗꯨꯗꯤꯅꯦ ꯁꯣꯏꯗ꯭ꯔꯕꯅꯤ"꯫ "ꯀꯔꯤꯕꯣ"? "ꯃꯊꯃꯣꯏ ꯑꯗꯨꯗꯅꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯕꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯗꯣ ꯉꯝꯗꯕꯒꯤꯅꯤ꯫ ꯆꯤꯟꯕꯥꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏꯊꯣꯡꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕ ꯈꯪꯗꯦꯅꯤ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯦ"꯫ ꯆꯟꯗ꯭ꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯦꯗ ꯆꯠꯂꯦ, ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝ ꯁꯅꯥꯅ, "ꯍꯟꯗꯛꯇꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯁꯤꯜꯂꯨꯕ ꯑꯩꯅ ꯐꯥꯗꯣꯛ ꯇꯥꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ"꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯁꯛꯄ ꯅꯨꯄꯥꯗꯨꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤꯁꯦ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯣ"? "ꯍꯥꯏꯗꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯌꯥꯝꯅ ꯈꯪꯒꯟꯈ꯭ꯔ ꯄꯣꯠꯅꯤ. ꯆꯠꯂꯣ, ꯅꯊꯧ ꯇꯧꯔꯨꯆꯣ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯆꯟꯗ꯭ꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯐꯥꯎꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯄꯥꯎ ꯊꯥꯗꯨꯅ ꯃꯅꯦꯁꯤꯕꯨ ꯀꯧꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯇꯝꯐꯥꯁꯅꯥꯒꯤ ꯑꯔꯦꯞꯄ ꯄꯥꯎꯈꯨꯝꯁꯨ ꯐꯪꯈꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛ ꯃꯁꯥꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯁꯦꯂꯨꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯍꯟꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯁꯦꯂꯨꯡꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯄꯥꯅ ꯑꯆꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯄꯥꯔꯤꯍꯟꯅ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯍꯟꯅ ꯌꯥꯝꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯁꯤ ꯇꯝꯐꯥꯁꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯔꯤꯍꯟꯅ ꯇꯝꯐꯥꯁꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯇꯝꯐꯥꯁꯅꯥꯅꯃꯗꯨ ꯌꯥꯎꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯕꯨ ꯁꯦꯂꯨꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯊꯥꯖꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯍꯦꯛ ꯆꯠꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯁꯅꯥ ꯃꯃꯥꯅ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯄ ꯇꯣꯛꯈꯤ꯫ ꯁꯦꯂꯣꯡꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗꯦ꯫ ꯄꯥꯔꯤꯍꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯦꯂꯣꯡꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯟꯅꯨꯄꯤ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯋꯥꯐꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧ ꯋꯥꯉꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯑꯆꯧꯕ ꯃꯤꯒ ꯁꯪꯒ ꯑꯣꯏꯕ ꯄꯥꯝꯕꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯦꯝ ꯁꯅꯥꯅ ꯈꯪꯂꯗꯨꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯁꯤꯕꯨ ꯈꯪꯂꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕꯗꯤ ꯏꯁꯩ ꯁꯛꯄ ꯆꯟꯗ꯭ꯔꯅꯤ, ꯉꯛꯆꯥꯎ ꯊꯦꯛꯄ ꯄꯥꯔꯤꯍꯟꯕꯨ ꯅꯠꯇꯦ꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯅꯦꯝꯁꯤ ꯃꯦꯝ ꯁꯅꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯅꯦꯝꯁꯤ, ꯑꯩꯗꯤ ꯃꯗꯨꯒꯤ ꯁꯦꯂꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯉꯛꯆꯥꯎ ꯊꯦꯛꯄ ꯄꯥꯔꯤꯍꯟꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯉꯣꯟꯗ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯖꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯡꯂꯦꯟꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯕꯦꯟ ꯁꯤꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯏ꯫ ꯏꯕꯦꯟꯁꯤ, ꯏꯅꯦꯝꯁꯤꯅ ꯍꯥꯏꯔꯤꯕ ꯄꯥꯔꯤꯍꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯅꯦ ꯂꯨꯍꯣꯡꯕ ꯇꯥꯔꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯖꯒꯅꯤ ꯍꯥꯏꯕ꯫ ꯃꯕꯦꯟ ꯁꯤꯖꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯊꯣꯔꯛꯏ꯫ ꯅꯅꯦꯝꯁꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ, ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯈꯛ ꯉꯝꯂꯣꯏꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯊꯣꯔꯛꯂꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯃꯅꯝꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯁꯤ, ꯃꯥꯕꯨ ꯑꯝꯇ ꯀꯧꯕꯤꯌꯨ꯫ ꯑꯩ ꯃꯥꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯣꯏꯈ꯭ꯔꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯁꯤꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯣꯜꯂꯕ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯁꯦꯂꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯅꯕ ꯋꯥꯐꯝ ꯄꯨꯝꯕ ꯌꯥꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯆꯣꯞꯅꯅꯕ ꯊꯧꯔꯥꯡ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝ ꯁꯅꯥꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ, ꯍꯩ, ꯅꯪꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯏꯃꯥꯁꯤꯗ ꯄꯥꯎ ꯇꯝꯂꯨꯔꯤꯁꯦ꯫ ꯑꯉꯥꯡ ꯅꯪꯅꯦ ꯅꯅꯥ ꯂꯩꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯅꯪꯕꯨ ꯅꯦꯅꯦꯁꯤ ꯑꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯦꯅꯦꯁꯤꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯃꯈꯣꯏ ꯀꯅꯥꯃꯠꯇꯗ ꯇꯝꯕ ꯌꯥꯗꯦꯀꯣ꯫ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯅꯝꯁꯤ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯁꯤ ꯑꯝꯇ ꯇꯞꯊꯈꯣ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯅꯕ ꯂꯣꯏꯔꯦ ꯍꯥꯏꯕꯇꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯂꯦꯞꯇ꯭ꯔꯤꯗꯅ ꯃꯇꯝ ꯂꯩ꯫ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯒꯅꯦ ꯆꯟꯗ꯭ꯔꯕꯨ ꯑꯩꯅ ꯑꯩꯒꯤꯗ ꯀꯧꯕ ꯑꯁꯦ ꯋꯥꯔꯨ ꯅꯨꯡꯖꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯕꯅ ꯆꯟꯗ꯭ꯔꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯦ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯆꯟꯗ꯭ꯔꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯏꯅꯝꯁꯤꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯅꯌꯥꯝꯕꯨꯡꯒꯤ ꯈꯣꯟꯊꯤ ꯌꯥꯝꯅ ꯆꯥꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯜꯂꯛꯈꯤꯒꯦ꯫ ꯅꯪꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯆꯟꯗ꯭ꯔꯁꯨ ꯀꯣꯅꯨꯡꯗ ꯀꯥꯔꯤ ꯍꯥꯏꯕꯇꯅꯤ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯥꯏꯔꯤꯕ ꯐꯝꯊꯣꯜ ꯑꯗꯨꯗꯒꯤ ꯄꯣꯊꯥꯅꯕ ꯅꯤꯡꯊꯧ ꯋꯥꯉꯝꯕꯅ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯔꯦ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯀꯥꯔꯤꯕ ꯑꯁꯤ꯫ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗꯤ ꯇꯝꯐꯥꯁꯅꯥꯒ ꯎꯅꯕꯁꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯎꯅꯕ ꯑꯃꯨꯛꯇꯪ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯂꯩꯖꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯎꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯆꯦ ꯑꯃꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯂꯥꯡꯂꯦꯟ, ꯁꯦ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝꯅꯤ꯫ ꯃꯁꯤꯁꯦ ꯅꯪꯒꯤ ꯅꯦꯅꯦꯁꯤꯗ ꯄꯤꯌꯨ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ꯫ ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯀꯥꯒꯗꯕ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯅꯦꯁꯤꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯃꯅꯦꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏ, ꯏꯅꯦꯁꯤ, ꯁꯦ ꯏꯁꯩ ꯁꯛꯄ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄꯅꯤ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ꯫ ꯃꯍꯥꯛꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯂꯧꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯄꯥꯝꯖꯕ ꯅꯥꯆꯣꯝ ꯑꯁꯦ ꯃꯍꯥꯛꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯄꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯥꯒ ꯑꯩꯒ ꯎꯅꯗꯕ ꯑꯁꯤꯗ
ꯅꯥꯆꯣꯝ ꯑꯁꯤꯗꯤ ꯂꯩꯃꯟ ꯈꯔꯁꯨ ꯆꯜꯂꯕꯣꯏ ꯃꯥꯅ ꯄꯤꯕ ꯅꯥꯆꯣꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯩꯒꯤ ꯅꯥꯄꯗ ꯑꯗꯨꯃꯛ ꯆꯤꯟꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯄ ꯑꯗꯨꯗ ꯆꯤꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯣ ꯀꯣꯅꯨꯡꯗꯒꯤ ꯄꯣꯊꯥꯔꯅꯤ ꯅꯣꯡꯃ ꯅꯤꯅꯤꯇ ꯉꯥꯏꯔꯦ ꯃꯁꯤꯗ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯝꯁꯦ ꯑꯇꯣꯝꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯏ ꯃꯁꯤꯗ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯅꯪꯅꯦ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯆꯠꯆꯔꯣ ꯂꯥꯡꯂꯦꯟ ꯊꯣꯛꯈꯤꯔꯝꯃꯤ ꯇꯝꯐꯥꯁꯅꯥ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯅꯥꯆꯣꯝ ꯑꯗꯨ ꯆꯤꯟꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯥꯕꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯥꯁꯤꯟꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯟꯗ꯭ꯔꯒ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯎꯅꯈꯤꯗ꯭ꯔꯦ ꯆꯟꯗ꯭ꯔꯁꯨ ꯐꯝꯊꯣꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯆꯟꯗ꯭ꯔꯅ ꯃꯃꯥꯗ ꯍꯥꯏꯖꯩ ꯏꯃꯥ ꯅꯆꯥ ꯑꯩ ꯃꯥꯏꯊꯤꯔꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯉꯝꯕ ꯁꯦꯂꯨꯡꯕꯒꯤ ꯃꯄꯥ ꯃꯆꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯀꯔꯤꯁꯨ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯌꯥꯝꯅꯨꯅ ꯃꯆꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ ꯁꯤꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯒꯅꯨ ꯃꯇꯝ ꯂꯩꯔꯤ ꯊꯕꯛ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯈꯤꯁꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯑꯀꯟꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯝꯃꯤ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯂꯝꯃꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯆꯤꯡꯉꯨ ꯃꯄꯥꯎ ꯂꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯝꯐꯥꯁꯅꯥꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯁꯛ ꯃꯑꯣꯡ ꯄꯨꯝꯕ ꯇꯥꯛꯂꯛꯂꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯛꯏ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯈꯔꯗ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯈꯨꯠꯁꯤꯟꯅꯕꯅꯤ ꯁꯦꯝꯖꯤꯜꯂꯤꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯏꯃꯣꯝ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯂꯥꯡ ꯃꯈꯥꯗ ꯑꯍꯤꯡ ꯅꯣꯡꯂꯦꯟ ꯆꯨꯞꯄ ꯑꯃ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯍꯟꯕꯅꯤ ꯃꯁꯥ ꯑꯁꯦ ꯅꯥꯍꯟꯕꯅꯤ ꯇꯁꯦꯡꯅ ꯇꯝꯐꯥꯁꯅꯥꯅ ꯆꯟꯗ꯭ꯔꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯅꯥꯆꯣꯝꯁꯤꯡ ꯑꯁꯤ ꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯈꯥꯗ ꯑꯍꯤꯡ ꯑꯃ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯝꯖꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃ ꯑꯣꯏꯕ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯈꯛ ꯊꯣꯛꯈꯤꯗ꯭ꯔꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯑꯁꯤꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯇꯨꯡꯏꯟꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯈꯟꯅꯖꯩ ꯑꯗꯨꯗꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯂꯩꯃ ꯑꯇꯣꯝꯕꯤ ꯍꯩꯁꯤꯡꯕꯤ ꯁꯅꯥꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯗꯨꯒꯤ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯂꯩ ꯅꯥꯆꯣꯝ ꯄꯤꯈꯤ ꯃꯗꯣ ꯑꯩꯒꯤ ꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯕꯦꯟ ꯁꯤꯖꯅ ꯂꯥꯡꯂꯦꯟꯗ ꯍꯪꯂꯛꯏ ꯍꯩ ꯅꯃꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯍꯥꯛꯇꯤ ꯆꯨꯝꯅꯇꯒꯤ ꯂꯩ ꯑꯗꯨ ꯈꯛꯇ ꯄꯤꯔꯨꯕ ꯈꯛꯅꯤ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯇꯧꯕ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯂꯨꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯪꯂꯤꯕꯗꯨꯗ ꯃꯉꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯁꯤꯠꯇꯃꯛ ꯈꯨꯝꯃꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯆꯟꯗ꯭ꯔꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯥꯕꯨ ꯐꯥꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯆꯟꯗ꯭ꯔꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯎꯅꯕ ꯈꯨꯗꯤꯡꯗ ꯄꯤꯅꯅꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯅꯤ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯄꯤꯔꯛꯈꯤꯕ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗ ꯏꯔꯥꯡ ꯂꯥꯡꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯃꯣꯂꯥꯡ ꯃꯈꯥ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯈꯔꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯥꯁꯦ ꯀꯣꯅꯨꯡꯗ ꯄꯨꯗꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯂꯧꯕ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯄꯨꯌꯥꯝꯅꯨꯅ ꯈꯨꯝꯃꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯒꯗꯧꯔꯤꯕ ꯍꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯩꯗ ꯁꯦꯝꯖꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯟꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯕꯨ ꯉꯥꯎꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯍꯧꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅꯅꯤ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯤꯗ ꯆꯟꯗ꯭ꯔꯗꯤ ꯉꯛꯈꯤꯕꯅꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯆꯟꯗ꯭ꯔꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈꯤꯔꯝꯃꯤ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯕ ꯄꯨꯌꯥꯝꯅꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯍꯧꯔꯤ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ
Sagai ama saraga sagai adugi mathakta Chandrabu thaurina chetna punduna nungsagi maisa aduda yaifau fauduna thamlami. Aduga wafam asi makhoi kana amata Tampasana da khanghalamde. Aduga amukso mem sanagi mama machabuso Tampasanagi kada changhalamde. Numid asida selungba amadi mahaki machanupa Parihando Tampasanagi anaba hangbalaglam. Parihan magi thamoida nungaitaba kaya ama phaurami. Masi arunba wafam amani. Ningthogi laima atombiga mahaka lona tawkiba thabak amani. Aduba thabak asi ona dainakhibani. Numitu Parihanna makhutta lama yoma mapairi. Aduga laima atombi sanamachagi manak tamna lona chatlami. Ka amada makhoi ani karigumba arunba wari ama sanarami. Parihanna makuta pariba lama yom adu phagdoklaga la aduda takhilai nachom ani khak yauri. Nachom ani ase maibi nupi amana laiwa laison tawduna semjilaba nachomni. Nachom amana Chandragi. Aduga nachom amana Tampasanagini. Laiwa laison asina sumdawbani. Chandrada pigadaba nachom asina mahakpu angawba wakhal oihanduna layong khangdana nahanba. Aduga Tampasanagi nachom asina mahakna khoidajariba nungsijariba Chandragi wakhalbu pungkaw kawthoknaba amadi mahakpu nungsinaba asini. Adubu Parihan leirang laisak ani adu chap hek manakibana maram oiraga karambana kanagino haiba khangba ngamkhide. Masina ona tainaba oina pikhirami. Chandrada pigadaba nachom aduna Tampasanagini haiduna pirami. Se masigi nachomse Tampasanana tumliba phamung adugi mon adugi makhada lona thamjilo. Lay asina mulang makha aduda ahing ama hek nonglenbaga mahaki wakhalna Chandrabu kawthokpa haurakadawribani. Asana nachomadu onana sinakhibana sanamachana lay adubu puduna lona tuminna Tampasanagi mon makha aduda thamjili. Matam asidani mahakna hek thoklakpaga konungi machi amada Chandrana langlenda lay piduna layrambado Parihanna lemhauriba semjinba lay nachomadubu paiduna mapanda thoklai. Aduga machinaduda asumna hairami. Masigi lay asina nakhoi anigi maribu machetana thuwairaganiko. Wafam asi Chandrana lumduna tahaurami. Parihanna thokiba adugi matungda inai. Aduga mafam chaba ama yengduna Parihanga phunarami. Makuta paiba lay adubu munduna makhongna nekhairami. Manai kaya ama changsilaktuna makhoi anibu khamki. Masida Parihangi thamoida hanadagi hauna yektuna layraklaba adu hanna amukso hena yekhirami. Mahakna khali nangi napa aduso aigi ipana hatkibani. Nangbusu aina soidana hatkani. Asiguma wafam ase laibana maram oiraga Parihanna Tampasanada nariba adubu mathamoi aduda chingnarami. Numit aduda aina pikiba nachomada soidana oiramlagani. Maduna oibatai Tampasanana asukuina naduna lairibase. Matang asida laima atombi sanamachaso karisu khandaba saduna koichenchenkibani. Aduga laima mari subi memsana. Memsana magi thamoidi aduki matik wazarami. Amuksu laikai gi icham chamjaba mopa mahakida makhali. Chandragi hakchangna yaifo phoduna thamba ado mahakna yamna nungaijaramde. Adubu kanada karibo haijarugani. Laima ama oirabaso mahaku matam aduda mitop kumna thambirabani. Nongmusu langlena manesigi kada change tawi. Masida laima atombina langlenda hairami. Hai kadaida change tawribano. Nini sikana nariko changba yade. Chalo chalo nakhoi kada lairucho. Asumna haiduna inthok pirami. Mahakna khanbada memsana haibi. Petna chenjang biasina. Machanupi asida pau thajilaga changhanba soidana oiramgani. Changhanba yaba haunadi. Somdana Chandrabu sagaida putuna numit khudingi phaurami. Maru adu kokthok piri nongmana miyam tinba kaithal sangi mayaida phaurami. Nongmana amok laisang mamangda phauduna mahakna tawkiba adubu lale haina haijahalami. Adubu Chandra tasengna mahakti tawkidabanina mahak tasengna wafam asida ngakje. Adubu mahaki thamoida Parihanbudi yamna chingnarami. Adubu karamnadi hairugani matang asida kanana magi wabu tabigani. Mahakpu maru koktuna yaifo phoba ado miyamda pau thaduna miyam hupna yenghallami. Mayam adugi marakta memsana amadi machanupi langlinsu yauri. Makokta firup khumduna mituna pirang sinthaduna yengli. Tasengna langlendi mahakpu yengba ngamdraduna makhut ani aduna
ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯈꯥꯡꯖꯩ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ, ꯅꯤꯡꯊꯧꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯍꯥꯛ ꯑꯗꯨ ꯕꯟꯗꯤ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯏꯐ ꯐꯥꯎꯗꯨꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨꯕꯨ ꯃꯗꯣꯝ ꯋꯥꯅ ꯈꯥꯡꯖꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯌꯥꯝꯅꯨꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯄꯨꯌꯥꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯃꯥꯏꯗ ꯑꯃꯨꯕ ꯐꯤꯔꯨꯛ ꯑꯃ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯥꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯣꯟꯅ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯍꯟꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯨ ꯑꯣꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯈꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯋꯥ ꯑꯃꯨꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯏꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯏꯃꯥꯅ ꯄꯔꯩ ꯑꯃꯨꯛ ꯍꯟꯕꯤꯒꯦ꯫ ꯅꯣꯡꯃꯇꯪ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯗꯨꯃꯛ ꯐꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯄꯥꯔꯤꯍꯟꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯁꯅꯥꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯂꯩꯕ ꯂꯩꯅꯥ ꯅꯠꯇꯦꯗ꯫ ꯑꯩꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯕꯗ ꯁ꯭ꯋꯥꯏ ꯐꯈꯤꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤꯁꯦ꯫ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯕ ꯍꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯡꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯇꯝꯐꯥꯁꯅꯥꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯈꯔ ꯐꯒꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯉꯝꯕꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤꯍꯟꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯂꯥꯌꯦꯡꯕꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯜꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯂꯨꯡꯕꯒ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯄꯥꯔꯤꯍꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯇꯝꯐꯥꯁꯅꯥꯒꯤ ꯑꯅꯥꯕꯗꯨ ꯄꯨꯡꯐ ꯐꯕꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯅꯛꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯟꯗ꯭ꯔꯒꯤ ꯋꯥꯈꯜꯁꯨ ꯀꯌꯥ ꯈꯟꯖꯈꯤ꯫ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯆꯟꯗ꯭ꯔꯒꯤ ꯄꯥꯎ ꯇꯥꯔꯛꯈꯤꯗꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯇꯝꯐꯥꯁꯅꯥꯅ ꯂꯣꯟꯅ ꯃꯅꯝꯁꯤ ꯃꯦꯝꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯒꯤ ꯄꯥꯎ ꯀꯔꯤ ꯇꯥꯕꯒꯦ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯦꯝꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯅꯕ ꯊꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯅꯥꯃꯆꯥꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯤ, "ꯏꯆꯜ ꯇꯝꯐꯥꯁꯅꯥꯒꯤ ꯍꯛꯆꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯛꯂꯤ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯂꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯟꯗ꯭ꯔꯒꯤ ꯄꯥꯎ ꯇꯥꯅꯤꯡꯂꯝꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯩꯃ ꯃꯦꯝꯁꯅꯥꯒ ꯂꯣꯟꯅ ꯎꯅꯗꯨꯅ ꯄꯥꯎ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ, ꯂꯩꯃ ꯑꯁꯤꯕꯨ ꯏꯅꯥꯎ ꯑꯁꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯩꯍꯟꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯑꯩꯒꯤꯁꯦ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ." ꯇꯥꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯉꯝꯕꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯁꯣꯏꯗꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯃꯦꯝꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯅꯕ ꯊꯥꯈꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯄꯥꯎ ꯀꯔꯤꯁꯨ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯇꯝꯐꯥꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯦ꯫ ꯃꯄꯥꯜ ꯊꯣꯔꯛꯇꯨꯅ ꯗꯣꯂꯥꯏ ꯇꯣꯡꯂꯛꯏ꯫ ꯃꯤꯠꯀꯤ ꯐꯤꯒ ꯂꯣꯏꯅꯅ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯔꯤꯍꯟꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯆꯠꯄ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯈꯨꯔꯨꯝꯅꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯁꯒꯥꯏ ꯃꯊꯛꯇ ꯊꯧꯔꯤ ꯈꯣꯡꯒꯣꯏ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯟꯗꯤ ꯑꯣꯏꯗꯨꯅ ꯌꯥꯏꯐ ꯐꯧꯔꯤꯕ ꯆꯟꯗ꯭ꯔꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯇꯝꯐꯥꯁꯅꯥꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯄꯥꯝꯃꯨꯕ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯖꯗꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯒꯜ ꯀꯔꯤꯁꯨ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯪꯕꯤꯗꯅ ꯇꯝꯐꯥꯁꯅꯥꯗꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯁꯨ ꯂꯥꯟꯈ꯭ꯔꯦ꯫ ꯆꯥꯅꯕꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯤꯠꯃꯥꯡꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗ ꯅꯨꯡꯁꯤꯖꯔꯨꯕ ꯀꯔꯝꯕ ꯊꯃꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯉꯝꯒꯅꯤ? ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯩ꯫ ꯃꯆꯤꯜ ꯑꯗꯨꯅ ꯂꯥꯎꯒꯦ ꯍꯣꯠꯅꯕꯁꯨ ꯂꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯅ ꯈꯣꯟꯊꯣꯛ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯏ꯫ ꯄꯨꯌꯥꯝꯅꯨ ꯑꯃꯨꯕ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯎꯔꯦ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯥꯕꯨ ꯁꯒꯥꯏꯗ ꯍꯥꯞꯇꯨꯅ ꯐꯧꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫
ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯞꯂꯛꯄ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯂꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯔꯤ ꯑꯗꯨꯗꯒꯤ ꯆꯟꯗ꯭ꯔ ꯅꯥꯟꯊꯣꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯄꯨꯌꯥꯝꯅꯨꯅ ꯃꯆꯥꯕꯨ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯣꯡꯊꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯆꯟꯗ꯭ꯔꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯄꯥꯡꯒꯜ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯄꯨꯌꯥꯝꯅꯨ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯦ ꯊꯥꯡꯁꯦ ꯄꯥꯏ꯫ ꯊꯥꯡ ꯑꯁꯤꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯍꯟꯕꯨ ꯍꯥꯠꯂꯨ꯫ ꯃꯗꯨꯅ ꯅꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯕꯨ ꯍꯜꯂꯛꯄ ꯑꯩ ꯉꯥꯏꯔꯝꯒꯦ." ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯃꯥꯅ ꯀꯨꯞꯁꯤꯜꯂꯝꯕ ꯑꯃꯨꯕ ꯐꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯤ꯫ ꯊꯥꯡ ꯑꯗꯨꯃꯁꯨ ꯌꯦꯞꯇꯨꯅ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯥꯟ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯥꯎ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯋꯥꯡꯂꯩ ꯌꯨ ꯑꯉꯥꯎꯕ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯈꯔ ꯑꯃꯁꯨ ꯃꯁꯥꯗꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯊꯛꯇꯦ꯫ ꯇꯟꯖꯥ ꯑꯗꯨ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯟꯗ꯭ꯔꯅ ꯃꯈꯨꯠꯇ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯂꯨꯡꯕꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯄꯥꯔꯤꯍꯟꯅ ꯎꯔꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯍꯣꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯪꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯟꯗ꯭ꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯂꯥꯛꯆꯕ ꯍꯦꯜꯂꯝꯃꯤ꯫ ꯄꯥꯔꯤꯍꯟꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯔꯤꯍꯟꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯆꯥꯅ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏ꯫ ꯃꯗꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯄꯥꯔꯤꯍꯟꯁꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯦ꯫ "ꯅꯪꯒꯤ ꯅꯄꯥꯕꯨꯡꯒ ꯑꯩꯒꯤ ꯏꯃꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯥꯗꯣꯛꯅꯗꯨꯅ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯄꯥꯗ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯩꯔꯤ ꯑꯗꯣ ꯐꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯆꯥꯛꯄ ꯃꯩꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯁꯥꯎꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯍꯥꯟꯅ ꯌꯦꯡꯊꯤꯅꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯅꯄꯥꯕꯨ ꯆꯤꯡꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯟꯗ꯭ꯔꯁꯨ ꯃꯗꯨ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯍꯟꯕꯨꯁꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯀꯠꯇꯨꯅ ꯄꯥꯔꯤꯍꯟꯗ ꯊꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯉꯁꯤꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯑꯩꯅ ꯀꯔꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯨꯛ ꯑꯣꯏꯍꯧꯒꯅꯤ? ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ, ꯃꯥꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ." ꯅꯨꯄꯤ ꯑꯗꯨ ꯇꯝꯐꯥ ꯁꯅꯥꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯆꯟꯗ꯭ꯔꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯤꯡꯂꯛꯈꯤꯕꯅꯤ꯫ ꯆꯟꯗ꯭ꯔ ꯊꯥꯡꯀꯠꯂꯝꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯊꯥꯗꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯨꯝꯅ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕꯤ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯜꯂꯒ ꯄꯥꯔꯤꯍꯟꯕꯨ ꯍꯥꯠꯄ ꯉꯝꯗꯔꯦ꯫ ꯍꯤꯡꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯇꯝꯐꯥ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯅ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯧꯒꯠꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯄꯥꯔꯤꯍꯟꯒꯤ ꯊꯃꯣꯏꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯆꯟꯗ꯭ꯔꯕꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯇꯨꯅ ꯇꯨꯔꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯆꯟꯗ꯭ꯔꯕꯨ ꯊꯤꯜꯂꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯇꯝꯐꯥ ꯁꯅꯥꯅ ꯍꯦꯟꯅ ꯃꯤꯄꯥꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯐꯠ ꯊꯠꯇꯨꯅ ꯂꯦꯞꯂꯨꯔꯤ꯫ ꯄꯥꯔꯤꯍꯟꯅ ꯆꯟꯗ꯭ꯔꯗ ꯊꯤꯜꯂꯛꯄ ꯊꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯝꯐꯥ ꯁꯅꯥ ꯂꯦꯞꯁꯤꯟꯈꯤꯕꯅ ꯆꯟꯗ꯭ꯔꯗ ꯊꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯝꯐꯥ ꯁꯅꯥꯗ ꯑꯣꯏꯅ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯁꯅꯥ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯇꯥꯔꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯎꯔꯦ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯌꯨꯡꯂꯤꯕꯗꯨ꯫ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯕు ꯑꯃꯨꯛ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯄꯥꯔꯤꯍꯟ ꯇꯝꯅ ꯊꯥꯡ ꯑꯗꯨ ꯂꯪꯏ꯫ ꯊꯥꯡ ꯃꯇꯣꯟ ꯑꯗꯨꯅ ꯃꯉꯛꯁꯝꯒꯤ ꯁꯤꯡꯂꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯁꯤꯡꯂꯤ ꯑꯗꯨꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯇꯝꯐꯥ ꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯇꯝꯐꯥ ꯁꯅꯥ ꯑꯗꯨꯃꯛ ꯁꯤꯔꯤ꯫
ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯄꯗꯨ ꯎꯔꯒ ꯆꯟꯗ꯭ꯔꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯡ ꯑꯗꯨꯅ ꯃꯃꯥꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕ ꯂꯃꯟ ꯑꯗꯨ ꯈꯨꯝꯂꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯈꯪꯗꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯤ ꯃꯣꯟ ꯑꯗꯨꯕꯨ ꯍꯥꯏꯀꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯃꯈꯛ ꯂꯩꯔꯝꯈꯤ ꯇꯈꯦꯜꯂꯩ ꯀꯧꯕꯤ ꯂꯩꯔꯥꯡ ꯃꯍꯥꯛ ꯑꯗꯨ ꯀꯪꯂꯕꯁꯨ ꯀꯪꯅ ꯑꯗꯨꯃꯛ ꯐꯅ ꯐꯖꯅ ꯂꯩꯔꯤ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕꯤ ꯃꯍꯥꯛꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯃꯣꯂꯥꯡꯈꯥꯗ ꯂꯣꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯔꯝꯃꯤ